ngasi Decembergi date 19, 2023. Hauzi ayukki pung mapenga minute tara taruk tare. Hauzi market bank nifty dani. Aduga hauzi lairiba time frame si 3 minute ki time frame ni. Hauzi support amadi resistance line yekserake. Support na kaida laikadage amadi resistance na kaida laikadage habedo. Maka itang tang na ye iba sina support ki line ni. Hairiba support ki line ase amuwa masu ohele. Aduga mathakte ye iba asina resistant hairiba asigi masuna angangbo ohele hausi ye aga thamiba line ase fast candle si loisilakpa matamda fast candle asina lekhiba jaga area duda singdaraga semage hairiba semaba matungda ngasigi support amadi resistant hairiba jaga asidagi oigani haina yekjabani hauze sangiba market ase market si makharomda kungani haina changbani aduga lairiba quantity masingna 15 quantity ni lot ta haiba taragana 1 lot aduga hojik lairiba profit si 33 around 40 sang di koina profit oina uba fangi hairiba si kai jaga degi sang ba haibado hojik candlestick ta myam yengminasi hojik koina uriba si bank nifty gi 3 minute ki time frame ni 3 minute ki time frame da koina kari uba fangi fast candle thokre fast candle gi mathang da kari thwe candle asangba market se kakhaluro matungda market se makharom da support ki line da attempt tawba hole hairiba support ki line se karigumba kai gi batarigadi market se makharom da kungda gadini karigumba sina kumdharakpa matamda profit phajaba ma lawba ngamdana ba haidana sangbani hauzik lairiba time frame se 15 minute ki time frame ni ahanba try ga tawjage ngasi ji profit yamna chauna lawnana ba hotnajage kaya chauna lawba ngamgadage haibadu yengsi 15 minute ke time frame da koina khangba ngami basi sigi area zone se sibukti ahanba target tawrakani hairiba sigi zone sidagi market se kakhatpa ngamdaba taragadi market se makharomda kumdharakadini ahanba target hauzik lairiba line angangna singiba makha thangma saru ase ahanba target tawgani ahanba target asida profit kyam yamna laige habadu yengsi aduga thamiba line singiba angang se sokpa ngambra natagana ngamdabra habado yengaba matungda kamaina tawgedage habado yengsi sibokta profit kyam laige thadokadra natagana thadu oidra habado yengaba matungda khangminase video asisu yengma matamda nungaina lobidamakta video se mate namjarake haibade मैम येंग सूम येंग लेबगी मुहूर्त वीडियो से मते नंबर ओइना तौजरके हौजिकी ओइना मु ngahaktang push laijage ngahak gap leru matungda ngasai angangba ama singibado hairiba angangba se hit tawro matungda aigi hoji aigi thamiba aigi position hon tawraga thamjari yonthoktri hairiba sigi jaga je hit tawro matungda mathangi target sina kai jaga da tawrakadage haibaduni mathangi target se kai jaga da tawgadage haiba matamda 47600 da target tawgani hairiba sigi target se yoba taragana profit kyam laige habdu yengsi hojik thamamba angang badu hit tawu matamda hoje khoina uriba profit se rupees 500 ki sangde akoina uba fangi sigi area yorokpa matamda wahang ama hangba hawle hangiba wahang asidi ahanbada profit yamna lawraga loisenge habra natragana hojik phangiba profit se phangaga toke haibra natagana loss oiraga loisenge haibra hairiba wahang ahum ase hangpa matamda pakum pinena baje yam thuna pakum piba ma mathau tai adudi decision ji yam thuna fast oina lawri khai akoina stock market ta mai pakpa ngamdini po mangba yabai sangse nemgodeni hausil lairiba lupa chonga je lawra roige khare hena lawnana ba hona jage aduga ahanba target hit tawra matungda second super target 47600 हारिबा सिदा हिट तौबा तारगदी आइगी टारगेट सि हिट तौबा तारगदी आइना हजिक लाइरिबा प्रॉफिट से लौथोकजगे अदुगा हौजिक लाइरिबा अंगांगमना लाइरिबा जोन जे सिजे सपोर्ट की लाइन ओइगदिनी करिगुम्बा सिगी सपोर्ट की लाइन सिदगी मार्केट से मतरमदा काखतखिबा तारगदी माइनस ओइना लोइसेंगदिनी करिगुम्बा माइनस ओइना लोइसलकपा तारगदी लुपा क्या मांगागा लोइसेंगदागी हाइबदुदी वीडियो सि लोइसलकपा मतमदा अखोइना खंगबा ngamgadini hausil lairiba 1 minute ki time frame di yengbiu makai thang thang na singiba
ꯃꯥꯔꯀꯦꯠꯁꯤꯅ ꯀꯨꯝꯃꯛꯄ ꯃꯇꯝꯗ ꯄꯟꯒꯅꯤ ꯍꯥꯏꯅ ꯊꯝꯃꯝꯕ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯑꯉꯥꯡꯕ ꯂꯥꯏꯟ ꯑꯁꯤꯗꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯄꯒꯤ ꯃꯃꯤꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯏꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯁꯤꯅ 3 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯅꯤ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯃꯥꯔꯀꯦꯠ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯑꯗꯨꯒ 3 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯁꯄꯣꯔꯠ ꯂꯧꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯔꯦꯁꯤꯁꯇꯦꯟ ꯑꯗꯒꯤ ꯃꯥꯔꯀꯦꯠꯁꯦ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯥꯏ ꯖꯒꯥꯗ ꯄꯟꯒꯗꯒꯦ ꯑꯃꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯅ ꯀꯥꯏ ꯖꯒꯥꯗ ꯄꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯦꯛꯁ ꯇꯥꯔꯒꯦꯠ ꯊꯝꯕ ꯌꯥꯔꯤꯁꯦ ꯁꯤ ꯊꯝꯕ ꯌꯥꯏ 47650 ꯍꯥꯏꯔꯤꯕꯁꯦ ꯁꯤꯃꯨꯛ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯔꯒꯦꯠꯁꯤ ꯑꯃꯨꯛ ꯍꯤꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯗꯤ ꯍꯤꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯑꯦꯅꯤ ꯇꯥꯟꯅꯅꯤꯡꯕ ꯈꯪꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯔꯝꯕ 500ꯀꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯨ ꯍꯧꯖꯤꯛ 300ꯀꯤ ꯆꯥꯡꯗ ꯉꯥꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯄꯥ 360 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯪꯕ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯕ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯒ ꯁꯅꯥꯃꯤꯁꯦꯟꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤ ꯉꯁꯤꯁꯦ ꯇ꯭ꯔꯦꯠ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯥꯔꯀꯦꯠꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯕ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯍꯤꯠ ꯑꯉꯥꯡꯕ ꯊꯝꯃꯤꯕ ꯖꯒꯥꯁꯦ ꯍꯤꯠ ꯇꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯍꯥꯛꯇꯪꯃꯨꯛ ꯄꯨꯁ ꯇꯧꯖꯒꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯦ 600ꯀꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯉꯁꯥꯏ ꯑꯩꯅ ꯊꯝꯈꯤꯕ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯊꯝꯈꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯌꯧꯒꯗꯧꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯨꯄꯥ 600ꯀꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯄꯥ ꯀꯌꯥ ꯊꯥꯗꯔꯒ ꯐꯪꯉꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯄꯥ 3,060 ꯊꯥꯗꯔꯒ ꯍꯧꯖꯤꯛ ꯂꯨꯄꯥ 700ꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ 270 ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯖꯒꯦ ꯀꯔꯤꯒꯨꯝꯕ 270 ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯥꯏꯅꯁ ꯆꯠꯂꯒ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯤꯠ ꯂꯧꯔꯒ ꯂꯣꯏꯁꯤꯟꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ 270 ꯑꯁꯤ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯈꯤꯁꯤ ꯑꯃꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯔꯝꯕ 600ꯀꯤ ꯄ꯭ꯔꯣꯐꯤꯠꯀꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯃꯥꯏꯅꯁ ꯑꯣꯏꯅ ꯂꯨꯄꯥ 185.75 ꯑꯩꯈꯣꯏꯅ ꯃꯥꯏꯅꯁ ꯆꯠꯂꯒ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯅꯁ ꯆꯠꯈ꯭ꯔꯤꯕ ꯑꯃꯗꯤ ꯃꯥꯡꯉꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯆꯥꯔꯠꯇ ꯌꯦꯡꯉꯁꯤ ꯕꯦꯡꯛ ꯅꯤꯐꯇꯤꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤ 3 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯪꯕ ꯀꯦꯟꯗꯜ ꯑꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯊꯝꯃꯝꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗꯉꯁꯥꯏ ꯃꯥꯡꯉꯤꯕ 285 ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯁꯤꯅ ꯍꯤꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯍꯦꯟꯅ ꯄꯥꯝꯍꯧ ꯇꯥꯔꯒꯁꯨ ꯃꯥꯏꯅꯁ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯂꯦꯁꯟ ꯑꯣꯏꯅ ꯇꯝꯕ ꯉꯝꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ